नुमितुमसु हौखिरमी मथंगी अयुक अंगनबदनी मुक्ता यामना ngannna hugattuna iruja maithajaraga masa maudu sengdoktuna thoglei thembi na sit sengba table loikrava imuk mangoldu amuk yengi minok torga hai taribra phak thaune he mi lakadabale thembi su thoglak thai aduga amuk changi tawi ngaikho nangna sakar su tawdraba tawdre ayumda matam khara leirukige akhoi masu masangam de hai madu kona khanasi yare tawjaruro talak tu da tombi du hatho namai chingkhalaga thongal lomda lai thongal da sangduna leiriba nupaduna kaidano tombina ai mukta amuk tu na jage mukta machin du fairap chingna nokle ma hanana khangbana maram oiraga janghalo tombi masadu hei hainadrabani changdabasu yadabanina sangsilaga fami karitana seva mukta ngarangi thawdoktu aikhoi khara soikraba male ibungona amukta khoi bungak piu masi haijegena laibani mukta usitana aigi pai puge haktaktagi aikhoi gi khongsida bicham di lairedana laiba kining thau pawa tuhanba ngamla ibani ne tombina hoi khangje ibungona mukta nani tu yengbidrabadi hobata ngaire aingonda singarabadi afaba karisu oiroi thawai mangba natana aduga amana mamagi isa nupadu khara cheksinbiyo hoi ai madu chaina hona jage somdana henry du gyan tadre masadu kari tawgodoino haifa garangi akibu thawdok singduna masagi imung maktada tawrabasidadi mamabu mangolda puthoga phamhannabu honai ibunga nang changkino aigi inakta adumak leyu aibu chetlasena tattana haye ai leirisidi imada kanamtana karisu tawbu ngamoi asumna leiringai muktaga tombika ani du changlai henry muktabu ubu maktada masadu sauningwana khutumda kanna tasili prap imungda changki muktasu thawa sadana changsilaga phamthai ine santia kari tawrage aingonda mayik sengna haibiyu Santi muktabu uvda pakhatna ibunga Henry thoglei tombi su changsilei tombina ibungo mukta la ibase nangbu yengna banine se karisu tawroi nangi nungaitaba mayamdu loina hairo muktana isinga sengwa khajikta puthoro aduga maninglomda chapal macha ama thadoksi magisi lamlai oknabani makhoisu yanava sin langi pumnamak loivdagi santi masadu kharakan khalai muktana ine khara nungairabo santi tapnamak tunomai watona wanga kwakna phamdi hainavani ipai pugi pawruddi adubu mukta aingondadi kwak oirage khanba mi singdu amata thamde pumnamak manghanba haibisi aigi thawni adudi ai muk yorage tombina insang na pi khara puthoktu na pi yamdi yamdre bungo asi hapkho yani da ai yore hore na koi fazana tumani yore muktana karemna na chat khifadu uvada henry na baba aikoi sumai sum yenga leidoribra khulsigi miyam sina khangasu urasu karisu haidaba se khara leidi khulse miyam ta leibunga maro tombi tapna pumna makasi khangba mayok na batai makhoi gi imungsi mamangai dagi hauna mai kanbada makhoi gi lambi do mi amata utpa lalaga chatpa ngamlamdrini magi mapu gi haktaktadi karino haisa mapada natawa mapu su sanarakra santi tapna adungai aina lakpa nauringai da nangna pipuk nungda naupuringai nangbu taibang mangphauna handanaba yam kanna hotnaki aibu yumsidagi chatkhinaba haidunane kayarak torai imungse nairakhrabani nangi nabokna magi marupni haiba amana athapadagi gautuni yenghanbadagi phakibane kari haisibo handagi adum aikho yumsibu moina sanini yengudona yengalai sibu karigino wari yamna sangi ibungo imana khangiba sidi kharadane nang papa na khara haibadagi papa kamai tawuno
ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗ꯭ꯔꯒꯗꯤ ꯄꯥꯕ ꯈꯣꯏꯅ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯑꯗꯤ ꯀꯔꯝꯅ ꯈꯪꯍꯟꯒꯅꯤ? ꯇꯣꯝꯕꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ, ꯃꯄꯤꯁꯨ ꯏꯔꯥ ꯆꯦꯜꯂꯛꯏ, ꯌꯥꯝ ꯇꯞꯅ꯫ ꯋꯥꯔꯤꯁꯦ ꯑꯩꯅ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯄꯥꯝꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯏꯁꯨ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯍꯦꯛ ꯈꯪꯕꯒ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯪꯒꯤ ꯅꯄꯨꯅ ꯌꯥꯝ ꯉꯟꯅ ꯅꯣꯡꯒꯥꯈ꯭ꯔꯤꯕꯁꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯅꯕꯣꯛꯅ ꯃꯣꯏꯒꯤ ꯖꯥꯠꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯅꯕ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯗꯒꯤ꯫ ꯄꯥꯕ, ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯣꯟꯊꯗꯨꯅ ꯂꯩꯕꯅꯤꯅ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯂꯥꯛꯆꯔꯤꯁꯦ꯫ ꯋꯥꯔꯤꯁꯦ ꯅꯕꯣꯛꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯥꯛꯄ ꯃꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ? ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔ ꯄꯥꯕ? ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯕ ꯌꯥꯏ꯫ ꯁꯤꯗꯤ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ, ꯑꯗꯨꯕꯨ ꯑꯃꯗꯤ ꯂꯩ꯫ ꯃꯁꯤ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯀꯤꯕ ꯄꯥꯡꯗꯕ ꯄꯨꯝꯅꯃꯛꯁꯦ ꯂꯧꯊꯣꯛꯄ ꯇꯥꯏ꯫ ꯃꯄꯥ ꯃꯆꯥꯗꯨ ꯌꯥꯝ ꯀꯨꯞꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯅꯤ ꯁꯥꯟꯇꯤꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯃꯅꯤꯡ ꯃꯌꯥ ꯀꯥꯗꯨ ꯈꯣꯏꯖꯨ ꯂꯩꯈꯝ ꯑꯣꯛꯊꯣꯛꯏ ꯄꯨꯝꯅꯃꯛ꯫ ꯃꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛꯇꯣꯏꯕ ꯊꯥꯡꯗꯩ ꯀꯩꯗꯩ ꯌꯦꯞꯄꯤ꯫ ꯃꯩꯈꯦꯠꯇꯨ 2-3 ꯍꯥꯞꯄꯣꯏ, ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ꯫ ꯃꯆꯨ ꯌꯥꯏꯉꯪ ꯆꯅꯝ ꯀꯥꯇꯨ ꯈꯣꯝꯃꯕ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯥꯕ? ꯂꯥꯡꯁꯤꯗꯕꯨ ꯊꯨꯕ ꯌꯥꯒꯗ꯭ꯔꯣ? ꯉꯥꯁꯨ ꯅꯠꯇꯅ꯫ ꯍꯩ, ꯑꯩꯁꯨ ꯈꯔꯗꯤ ꯈꯪꯉꯤꯕꯅꯤꯅꯦꯍꯦ꯫ ꯃꯣꯏꯒꯤ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟꯗꯨ ꯈꯪꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯊꯥꯏꯅꯩ ꯑꯍꯟꯁꯤꯡꯅ ꯂꯥꯡ ꯍꯥꯏꯕꯁꯦ ꯉꯥꯗ ꯅꯠꯇꯦ ꯕꯨꯠ ꯐꯥꯎꯕ ꯊꯨꯏꯌꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯦꯠꯁꯤꯜꯂꯒ ꯌꯥꯝ ꯊꯨꯅ ꯃꯩ ꯍꯧꯒꯠꯀꯗꯧꯔꯤꯕꯅꯤ꯫ ꯁꯥꯟꯇꯤꯅ, ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯅꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯐꯠꯇꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ? ꯅꯣꯏꯕꯨ ꯃꯣꯏ ꯃꯄꯥ ꯑꯉꯥꯡꯁꯤꯗ ꯅꯪꯅ ꯀꯔꯤꯅꯣ ꯐꯠꯇꯕ ꯇꯝꯕꯤꯔꯤꯁꯦ? ꯅꯨꯄꯤ, ꯅꯪꯅ ꯈꯪꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯁꯤ ꯃꯇꯝ ꯑꯃꯅꯤ꯫ ꯃꯤꯒꯤ ꯃꯃꯤꯠ ꯀꯣꯠ ꯀꯣꯠꯇꯅ ꯆꯥꯅꯔꯕ ꯃꯇꯝꯅꯤ꯫ ꯅꯠꯇꯦ, ꯃꯤꯅ ꯐꯠꯇꯕ ꯇꯧꯋꯦꯅ ꯑꯩꯈꯣꯏꯁꯨ ꯇꯧꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ? ꯇꯧꯒꯗꯧꯔꯤꯕ꯭ꯔꯥꯕ? ꯍꯦꯟꯔꯤꯅ, ꯏꯃꯥ, ꯉꯔꯥꯡꯗꯒꯤ ꯅꯩꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯣ? ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯨꯝꯕꯒ ꯆꯥꯕꯒ ꯂꯩꯁꯤ ꯍꯥꯏꯔꯤꯕꯣ? ꯇꯣꯝꯕꯤꯅ, ꯅꯪꯒꯤ ꯅꯃꯥꯁꯤꯅ ꯀꯔꯤ ꯈꯪꯗꯧꯔꯤꯒꯦ? ꯕꯨꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯛꯑꯕꯅꯤ꯫ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯁꯥꯟꯇꯤꯅ ꯈꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯗꯅ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥ ꯃꯆꯥꯗꯨ ꯇꯨꯃꯤꯟꯅ ꯇꯞꯅ ꯂꯥꯛꯂꯤ, ꯃꯆꯤ ꯑꯃꯗ ꯂꯨꯝꯃꯒ ꯂꯩ꯫ ꯇꯣꯝꯕꯤꯅ ꯀꯔꯤꯅꯣ ꯑꯃ ꯃꯁꯥꯗꯨ ꯈꯤꯛꯏ꯫ ꯍꯦꯟꯔꯤ ꯇꯞꯅ, ꯕꯥꯕꯥ, ꯀꯔꯤꯅꯣ ꯂꯥꯏꯒꯤ ꯏꯁꯤꯡꯂꯣ? ꯃꯥꯅꯤ ꯃꯥꯅꯤ, ꯂꯥꯏ ꯇꯤꯟ ꯆꯪꯕ ꯉꯝꯗꯅꯕꯅꯤ꯫ ꯕꯥꯕꯥ, ꯑꯩꯁꯨ ꯈꯔ ꯈꯤꯛꯂꯛꯑꯣ꯫ ꯉꯥꯏꯈꯣ, ꯑꯩ ꯑꯃꯨꯛ ꯍꯥꯜꯂꯛꯈꯤꯒꯦ꯫ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ, ꯀꯩꯅꯣ ꯕꯥꯕꯥ, ꯏꯁꯤꯡ ꯅꯠꯇꯕ꯭ꯔꯣ? ꯇꯣꯝꯕꯤꯅ ꯆꯨꯕꯥꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯂꯣꯟꯅ ꯊꯨꯝꯅ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯅꯦ ꯑꯁꯦ꯫ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯍꯦꯟꯔꯤ ꯅꯥꯕꯒꯤ ꯁꯨꯛꯂꯒ ꯁꯥꯎꯅꯤꯡꯅ ꯃꯄꯥꯗ ꯌꯦꯡꯉꯛꯏ꯫ ꯐꯖꯅ ꯍꯥꯏ ꯌꯥꯕꯁꯤꯗ꯫ ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ꯫ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯍꯨꯏ ꯈꯣꯡꯕ, ꯀꯞꯄ, ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯏ꯫ ꯑꯅꯤꯗꯨ ꯀꯤꯁꯨ ꯀꯤꯔꯤꯕꯅꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯨꯕ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯍꯦꯟꯔꯤ ꯀꯤꯅ, ꯕꯥꯕꯥ, ꯑꯥꯗ ꯂꯩꯔꯤꯁꯤ ꯀꯩꯅꯣ? ꯇꯣꯝꯕꯤ ꯃꯇꯤꯟꯗꯨ ꯌꯣꯠꯂꯒ, ꯊꯣꯛꯂꯛꯑꯦꯍꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯃꯅꯤꯡꯂꯣꯝꯁꯤꯗꯒꯤ ꯆꯠꯂꯒ ꯂꯥꯡꯁꯤ ꯊꯥꯛꯑꯁꯦ꯫ ꯕꯥꯕꯥ, ꯑꯩ ꯆꯠꯄ ꯉꯝꯃꯣꯏꯌꯦ꯫ ꯅꯪ ꯆꯠꯂꯣ, ꯑꯗꯨꯒ ꯂꯥꯡꯁꯤ ꯊꯥꯛꯑꯣ꯫ ꯑꯩꯅ ꯅꯨꯡꯅ ꯊꯣꯝꯃꯒ ꯑꯗꯣꯝꯗ ꯂꯥꯛꯍꯟꯒꯦ꯫ ꯁꯣꯝꯗꯅ ꯕꯨꯠ ꯑꯃꯨꯕꯤꯗꯨ, ꯃꯅꯝꯁꯤ ꯀꯣꯛꯄꯨꯗꯤ ꯀꯣꯛꯑꯦ, ꯑꯗꯨꯕꯨ ꯃꯅꯝ ꯍꯦꯛ ꯅꯤꯡꯁꯤꯡꯕꯒ ꯈꯪꯅꯝ ꯅꯝꯃꯤ꯫ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯇꯝꯅꯔꯒ ꯂꯣꯏꯔꯦꯗ꯫ ꯍꯦꯟꯔꯤꯗꯨ ꯇꯨꯃꯤꯟꯅ ꯂꯥꯛꯑꯒ ꯈꯣꯡꯅꯥꯡꯒꯤ ꯅꯥꯀꯟꯗꯨꯗ ꯂꯥꯡꯗꯨ ꯇꯤꯡꯉꯒ ꯂꯩ꯫ ꯅꯥꯀꯟ ꯑꯃꯗꯅ ꯇꯣꯝꯕꯤꯅ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯃꯛꯏ꯫ ꯑꯃꯨꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯠ ꯌꯦꯡꯂꯛꯏ, ꯃꯅꯥꯇꯣꯟꯗꯨ ꯁꯨꯠ ꯁꯨꯠ ꯅꯝꯃꯒ꯫ ꯃꯅꯝꯁꯤꯗꯤ ꯌꯣꯡꯆꯥꯛ ꯃꯅꯝꯁꯤꯅ ꯀꯩꯝꯇ ꯈꯪꯗ꯭ꯔꯦꯅꯦ꯫ ꯃꯤꯅꯝ ꯅꯝꯃꯤꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕ? ꯇꯁꯦꯡꯅ ꯌꯣꯡꯆꯥꯛ ꯃꯅꯝꯗꯨꯅ ꯃꯤꯅꯝꯒꯤ ꯃꯅꯝꯒ ꯈꯪꯗ꯭ꯔꯦ꯫ ꯍꯟꯗꯛꯁꯨ ꯇꯣꯝꯕꯤꯅ ꯅꯨꯡꯅ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯂꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯈꯤ꯫ ꯕꯨꯠ ꯑꯃꯨꯕꯤꯗꯨꯁꯨ ꯐꯠ ꯄꯥꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯈꯣꯡꯅꯥꯡꯒꯤ ꯃꯔꯨꯝꯗꯨꯗ ꯂꯩꯔꯒ ꯃꯤ ꯂꯥꯛꯄ꯭ꯔꯥꯅ ꯌꯦꯡꯉꯤ꯫ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ? ꯅꯨꯡꯆ꯭ꯔꯦꯡ ꯆꯥꯏꯕꯤ ꯑꯣꯏꯔꯤꯖꯥꯠꯂꯥ? ꯆꯥꯎꯈ꯭ꯔꯦꯗ ꯃꯥꯅ ꯑꯣꯏꯔꯁꯨ꯫ ꯍꯦꯟꯔꯤꯅ ꯀꯤꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯇꯣꯝꯕꯤꯅ ꯂꯥꯡꯗꯨ ꯂꯧꯔꯒ ꯊꯣꯛ ꯀꯣꯏꯁꯤꯜꯂꯒ ꯃꯁꯥꯗꯨ ꯇꯨꯍꯜꯂꯤ꯫ ꯑꯃꯨꯕꯤꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤ, ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫
ꯑꯀꯤꯕ ꯐꯪꯅ ꯁꯞꯇ꯭ꯔꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣ ꯌꯥꯝ ꯊꯨ ꯊꯥꯗꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯁꯦꯒꯥꯏꯔꯒ ꯆꯥꯊꯣꯛꯑꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤꯗꯨ ꯀꯤꯃꯟꯗꯅ ꯆꯦꯟꯒꯦ ꯇꯧꯏ ꯇꯣꯝꯕꯤꯅ ꯍꯩ ꯑꯄꯪꯕ ꯃꯩꯗꯨ ꯆꯨꯈꯠꯂꯣ ꯀꯥꯏꯗꯅꯣ ꯅꯪ ꯍꯦꯟꯔꯤ ꯀꯤꯅ ꯆꯪꯁꯤꯜꯂꯛꯑꯒ ꯑꯃꯨꯕꯤꯗ ꯌꯦꯡꯉꯛꯏ ꯃꯥꯁꯨ ꯑꯀꯤꯕ ꯐꯪꯅ ꯆꯥꯗꯣꯏꯒꯤ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯃꯃꯥꯏꯗꯨ ꯈꯨꯝꯃꯒ ꯄꯥꯕ ꯑꯩ ꯆꯠꯂꯝꯃꯒꯦ ꯑꯩ ꯉꯝꯃꯔꯣꯏ ꯃꯩꯗꯨ ꯆꯨꯈꯠꯂꯨꯅꯦ ꯃꯩꯗꯨ ꯆꯨꯈꯠꯅꯕ ꯍꯣꯠꯅꯩ ꯃꯩꯉꯥꯟꯗꯨꯗ ꯑꯃꯨꯕꯤꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯏ ꯃꯄꯥ ꯃꯆꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣꯠꯇꯨꯅ ꯆꯦꯟꯕ ꯍꯧꯏ ꯄꯥꯕ ꯆꯦꯜꯂꯣ ꯁꯤꯕ ꯇꯥꯔꯦ ꯆꯦꯜꯂꯣ ꯇꯣꯝꯕꯤꯁꯨ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯤ ꯑꯗꯨꯒ ꯑꯁꯥ ꯌꯧꯔꯒ ꯆꯦꯟꯅ ꯍꯦꯟꯔꯤꯅ ꯇꯨꯡ ꯑꯣꯜꯂꯒ ꯌꯦꯡꯂꯛꯄꯗ ꯑꯃꯨꯕꯤꯅ ꯂꯥꯡꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯕ ꯇꯥꯟꯅꯔꯛꯇ꯭ꯔꯦ ꯇꯣꯝꯕꯤꯁꯨ ꯌꯦꯡꯉꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯀꯤꯅ ꯆꯪꯁꯤꯜꯂꯛꯏ ꯑꯃꯨꯕꯤꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟꯗꯨꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯃꯩꯁꯨ ꯆꯨꯈꯠꯅꯕ ꯇꯧꯏ ꯑꯃꯨꯕꯤꯗꯨ ꯃꯁꯥꯗꯨ ꯆꯥꯛꯊꯦꯛꯄꯒꯨꯝ ꯇꯧꯔꯛꯏ ꯌꯥꯝꯅ ꯋꯥꯅ ꯃꯩꯗꯨ ꯃꯨꯊꯠꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯊꯋꯥꯏꯗꯨ ꯃꯥꯡꯒꯅꯤ ꯇꯣꯝꯕꯤꯅ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏꯗ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯀꯌꯥꯝ ꯄꯤꯕ ꯉꯝꯒꯅꯤ ꯚꯨꯠ ꯑꯃꯨꯕꯤꯗꯨꯅ ꯁꯅꯥ ꯀꯔꯤ ꯍꯥꯏꯕ ꯁꯅꯥ ꯑꯗꯨꯗꯤ ꯅꯣꯏ ꯅꯄꯥꯗ ꯍꯥꯏꯔꯨꯔꯣ ꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯀꯔꯤ ꯎꯁꯤꯠꯇꯕ ꯚꯨꯠ ꯑꯣꯏꯔꯁꯨ ꯉꯁꯤꯗꯪ ꯂꯣꯏꯔꯅꯤ ꯚꯨꯠ ꯑꯃꯨꯕꯤꯗꯨ ꯀꯤꯁꯨ ꯀꯤꯅ ꯃꯩꯗꯨ ꯃꯨꯊꯠꯂꯣ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯁꯅꯥ ꯀꯌꯥꯝ ꯄꯤꯕ ꯉꯝꯒꯅꯤ ꯀꯥꯏꯗꯩ ꯁꯅꯥꯅꯣ ꯚꯨꯠ ꯑꯩ ꯐꯥꯎꯕ ꯅꯥꯁꯤꯗ ꯁꯅꯥ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯌꯥꯟꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯁꯅꯥ ꯄꯤꯌꯣꯌꯦ ꯍꯦꯟꯔꯤꯅ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯚꯨꯠ ꯐꯥꯔꯒ ꯁꯅꯥ ꯂꯨꯄꯥꯒꯁꯦ ꯆꯤꯡꯃꯨꯛ ꯋꯥꯡꯒꯩ ꯄꯩꯌꯦꯅ ꯍꯥꯏꯌꯦ ꯄꯤꯕꯗ ꯚꯨꯠ ꯑꯃꯨꯕꯤꯗꯨꯅ ꯑꯗꯨꯅ ꯋꯥꯔꯤꯒꯤ ꯋꯥꯅꯤꯗꯅ ꯔꯤꯌꯦꯂꯤꯇꯤꯗ ꯅꯪꯅ ꯚꯨꯠ ꯑꯣꯏꯔꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯅꯪ ꯑꯣꯏꯔꯒꯦ ꯇꯣꯝꯕꯤꯅ ꯇꯨꯃꯤꯜꯂꯨ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯃꯩꯗꯨ ꯊꯥꯒꯠꯂꯛꯑꯣ ꯚꯨꯠ ꯑꯃꯨꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯄꯤꯔꯒꯦ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯆꯠꯂꯣ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯑꯗꯨꯒ ꯅꯨꯡꯖꯥꯎ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯂꯧꯊꯣꯛꯑꯒ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯍꯦꯟꯔꯤꯒ ꯇꯣꯝꯕꯤꯒꯗꯨ ꯌꯥꯝ ꯍꯔꯥꯎꯏ ꯑꯃꯨꯕꯤ ꯚꯨꯠꯇꯨꯁꯨ ꯃꯈꯣꯏꯅ ꯊꯥꯗꯣꯛꯄꯤ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗꯕ ꯊꯣꯛꯑꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯆꯠꯂꯣ ꯚꯨꯠꯇꯤ ꯑꯔꯥꯟꯕ ꯉꯥꯡꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯄꯥꯏꯈꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯂꯩꯔꯝꯃꯅꯤ ꯌꯥꯝꯅ ꯅꯣꯏ ꯅꯄꯥꯅ ꯊꯝꯂꯝꯕꯅꯤꯅ ꯁꯅꯥꯗꯨ ꯃꯄꯥ ꯃꯆꯥꯗꯨꯗꯤ ꯍꯧꯅꯗꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯑꯅꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯃꯤꯠꯇꯗꯤ ꯂꯣꯏꯅ ꯁꯥꯒꯠꯈ꯭ꯔꯦ ꯍꯦꯟꯔꯤꯅ ꯄꯥꯕ ꯁꯅꯥ ꯃꯌꯥꯝꯁꯤ ꯀꯗꯥꯏꯗ ꯊꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯊꯝꯐꯝꯕꯨ ꯂꯩꯒꯗ꯭ꯔꯣ ꯇꯣꯝꯕꯤ ꯅꯣꯛꯂꯒ ꯂꯥꯏꯔꯕ ꯃꯌꯥꯝꯗ ꯌꯦꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯣꯝꯒꯗꯕꯅꯤꯅꯦ ꯈꯪꯅꯤ ꯌꯦꯡꯉꯨ ꯃꯨꯛꯇꯥꯒꯤ ꯂꯧꯀꯣꯟꯗꯨ ꯂꯣꯏꯅ ꯂꯩꯔꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯑꯅꯤꯗꯨ ꯋꯥꯈꯜꯗ ꯑꯃꯨꯛ ꯇꯣꯏꯕ ꯁꯥꯒꯠꯄꯗ ꯌꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕꯗꯤ ꯅꯠꯇꯦ ꯅꯨꯡꯖꯥꯎꯗꯨ ꯏꯟꯗꯨꯅ ꯍꯥꯡꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯄꯥꯛ ꯍꯦꯛ ꯉꯝꯗꯦ ꯁꯨꯝ ꯀꯟꯅ ꯏꯟꯕꯗꯒꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨ ꯑꯃꯝꯕꯗꯨꯗ ꯆꯣꯡꯕꯒ ꯐꯟꯕꯒ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯑꯁꯤꯒꯤ ꯋꯥꯈꯜꯗꯅꯤ ꯃꯩꯗꯨ ꯆꯨꯈꯠꯂꯣ ꯌꯦꯡꯒꯦꯁꯦ ꯆꯨꯈꯠꯂꯣ ꯃꯤ ꯍꯦꯟꯔꯤꯅ ꯃꯩꯗꯨ ꯆꯨꯈꯠꯇꯨꯅ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯨꯕꯗꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯇꯣꯝꯕꯤ ꯃꯈꯥꯗ ꯐꯝꯊꯔꯒ ꯑꯣ ꯂꯣꯏꯔꯦꯗꯅ ꯋꯥꯈꯜꯒꯤ ꯐꯨꯔꯥꯗꯤ ꯌꯧꯅ ꯁꯥꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯈꯥꯏꯔꯛꯑꯕ ꯍꯦꯟꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯈꯪꯒ꯭ꯔꯥꯎ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠ ꯑꯇꯠꯄ ꯁꯦꯟꯗꯜ ꯃꯇꯠ ꯃꯀꯥꯏ ꯉꯥꯛꯇ ꯄꯥꯕ ꯅꯪꯒꯤ ꯁꯥꯏꯀꯜꯗꯨ ꯑꯥꯗ ꯂꯩꯔꯦꯇꯨ ꯍꯥ ꯀꯗꯥꯏ ꯇꯁꯦꯡꯕꯗꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯂꯝꯗꯦ ꯑꯍꯤꯡꯗ ꯃꯌꯥꯝꯅ ꯀꯤꯕꯗꯒꯤ ꯂꯪꯊꯣꯛꯑꯝꯕ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨ ꯑꯣꯏꯔꯝꯃꯤ ꯆꯪꯂꯨꯕ ꯈꯨꯗꯤꯡꯃꯛ ꯁꯦꯟꯗꯜ ꯃꯈꯜ ꯂꯩꯔꯝꯃꯤ ꯃꯄꯥ ꯃꯆꯥꯗꯨ ꯈꯣꯝꯃꯤ ꯑꯗꯨꯒ ꯑꯃꯃꯨꯛ ꯇꯣꯡ ꯑꯃꯃꯨꯛ ꯁꯤꯟ ꯇꯧꯅꯩ ꯏꯕꯨꯡꯉꯣ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯑꯇꯩꯁꯤꯗꯒꯤ ꯈꯜꯂꯣ ꯀꯩꯅꯣ ꯄꯥꯕꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯁꯤꯗꯤ ꯅꯍꯥꯒꯤ ꯁꯦꯟꯗꯜꯅꯤ ꯉꯥꯏꯈꯣ ꯐꯨꯔꯤꯠꯁꯤꯡꯁꯤꯅ ꯅꯥꯇꯩ ꯀꯌꯥ ꯆꯥꯗꯦꯅꯦ ꯇꯣꯝꯕꯤ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯅꯥꯀꯟꯗ ꯍꯦꯟꯔꯤꯅ ꯃꯄꯥꯕꯨ ꯂꯥꯎꯔꯛꯏ ꯄꯥꯕ ꯇꯣꯝꯕꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯦ ꯀꯔꯤ ꯂꯩꯔꯦ ꯍꯦꯟꯔꯤ ꯌꯥꯝ ꯍꯔꯥꯎꯅ ꯁꯥꯏꯀꯜ ꯈꯔꯁꯨ ꯂꯩꯔꯦꯇꯨ ꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯃꯠꯍꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯣꯝꯕꯤꯅ ꯁꯥꯒꯠꯂꯨꯕꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯆꯤꯡꯃꯨꯛ ꯄꯩꯕ ꯂꯩꯔꯝꯕꯅ ꯀꯅꯥꯒꯤ ꯁꯦꯒꯥꯏ ꯇꯨꯒꯥꯏ ꯑꯃꯟ ꯑꯀꯥꯏ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯂꯒ ꯃꯁꯤꯒꯤ ꯕꯨꯠꯁꯤꯕꯨ ꯄꯥꯕ ꯅꯣꯡꯉꯥꯜꯂꯗꯤ ꯃꯤꯅ ꯈꯪꯂꯛꯑꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯃꯄꯥ ꯃꯆꯥꯗꯨ ꯂꯩꯔꯤꯕ ꯁꯦꯟꯗꯜ ꯀꯅꯥꯒꯤ ꯄꯣꯠꯆꯩ ꯁꯥꯏꯀꯜꯁꯤꯡꯗꯨ
ꯍꯣꯟꯕ ꯍꯧꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯄꯩꯔꯒ ꯊꯝꯃꯤ ꯇꯣꯝꯕꯤꯅ ꯌꯥꯔꯦ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯁꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯁꯥꯟꯇꯤꯁꯨ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯅꯈꯣꯏ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯉꯛꯅ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯇꯣꯝꯕꯤꯅ ꯕꯨꯠꯅ ꯃꯠꯂꯝꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯁꯤ ꯃꯩ ꯑꯣꯛꯊꯣꯛꯑꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤ ꯍꯦꯟꯔꯤꯅ ꯍꯌꯦꯡꯗꯩꯗꯤ ꯁꯦꯟꯗꯜꯁꯤꯡꯁꯦ ꯁꯤꯟꯗꯅ ꯇꯣꯡꯒꯅꯤ ꯇꯣꯝꯕꯤꯅ ꯇꯣꯡꯉꯨ ꯅꯥꯃ ꯃꯌꯥꯝꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯄꯥ ꯃꯆꯥꯗꯨ ꯋꯥ ꯀꯟꯅ ꯈꯟꯅꯔꯝꯃꯤ ꯕꯨꯠ ꯐꯥꯔꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯍꯦꯟꯔꯤꯅ ꯄꯥꯕ ꯕꯨꯠ ꯁꯥꯟꯅꯁꯤꯔꯥ ꯁꯤꯌꯥ ꯕꯨꯠ ꯁꯥꯟꯅꯕ ꯀꯥꯏ ꯐꯥꯒꯤ ꯐꯅꯥꯏꯗꯧꯅ ꯃꯤꯅ ꯁꯥꯟꯅꯔꯒ ꯃꯨꯛꯇꯥ ꯈ꯭ꯋꯥꯏ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯎꯔꯦ ꯃꯥꯅ ꯕꯨꯠꯁꯤꯡꯕꯨ ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯍꯟꯕ ꯇꯣꯝꯕꯤꯅ ꯑꯆꯨꯝꯕꯔꯅꯤ ꯃꯗꯨꯕꯨ ꯄꯥꯕ ꯑꯆꯨꯝꯕꯅꯤ ꯏꯃꯤꯠꯃꯛꯁꯤꯅ ꯎꯍꯧꯔꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯖꯣꯅꯤꯗ ꯍꯪꯉꯨ ꯌꯥꯔꯣꯏ ꯃꯗꯨ ꯃꯁꯤ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕꯁꯨ ꯌꯥꯗꯦ ꯇꯟꯖꯥ ꯌꯦꯡꯂꯒ ꯂꯥꯏꯔꯤꯛꯇꯨ ꯍꯨꯔꯥꯜꯂꯒ ꯂꯧꯒꯗꯕꯅꯤꯅꯦ ꯁꯥꯟꯇꯤꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯉꯛꯏ ꯀꯌꯥꯝ ꯉꯝꯃꯤꯕ ꯃꯤꯅꯣꯅꯦ ꯃꯤꯒꯤ ꯈꯣꯡꯁꯤꯗꯒꯤ ꯍꯦꯛꯇ ꯃꯨꯜꯂꯦ ꯃꯈꯣꯡꯗꯨ ꯁꯦꯟꯗꯜ ꯑꯃꯠꯇ ꯇꯣꯡꯗꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯦꯟꯔꯤꯅ ꯏꯃꯥ ꯈꯣꯡꯗꯨ ꯀꯩꯗꯧꯔꯦ ꯑꯣ ꯑꯋꯥꯡꯒꯤ ꯁꯈꯤꯒꯤ ꯁꯦꯟꯗꯜꯅꯦꯌꯦ ꯃꯥꯅ ꯈꯣꯡꯅꯥꯡꯗꯨꯗ ꯇꯥꯍꯧꯕꯅꯦꯌꯦ ꯑꯩꯅ ꯂꯧꯁꯤꯜꯂꯤ ꯑꯣꯏꯔꯝꯅꯤꯅ ꯍꯦꯛꯇ ꯂꯥꯎꯋꯦꯕ ꯇꯣꯝꯕꯤꯅ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯑꯩꯒꯤ ꯈꯣꯡꯗ ꯇꯣꯡꯉꯤꯕ ꯁꯦꯟꯗꯜꯗꯨꯕꯨ ꯍꯦꯟꯔꯤꯁꯨ ꯁꯦꯟꯗꯜ ꯌꯥꯝ ꯐꯖꯕ ꯑꯃ ꯇꯣꯡꯉꯤ ꯑꯗꯨꯒ ꯁꯥꯏꯀꯜ ꯈꯔ ꯅꯥꯟꯕ ꯑꯃ ꯊꯧꯔꯒ ꯊꯣꯛꯈꯤ ꯇꯣꯝꯕꯤꯅ ꯍꯩ ꯁꯥꯏꯀꯜꯒ ꯁꯦꯟꯗꯜꯒꯗꯨ ꯇꯣꯛꯈ꯭ꯔꯣ ꯅꯐꯤꯗꯨ ꯑꯃꯨꯛ ꯃꯨꯜꯍꯧꯅꯤꯀꯣ ꯏꯕꯨꯡꯉꯣ ꯄꯥꯕꯒꯤ ꯊꯕꯛꯇꯣ ꯍꯣꯠꯅꯕꯤꯌꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯊꯧꯅꯦ ꯃꯥꯏ ꯄꯥꯛꯅꯕ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯦꯟꯔꯤꯗꯨ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯍꯦꯟꯔꯤ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯃꯄꯨꯛꯇꯁꯨ ꯈꯜꯂꯤ ꯑꯩꯅ ꯉꯁꯤ ꯅꯩꯁꯤꯜꯂꯛꯄꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯦ ꯃꯤꯠ ꯐꯥꯎꯕ ꯀꯨꯞꯅꯤ ꯈꯪꯗ꯭ꯔꯦꯅꯦ ꯇꯟꯖꯥꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯁꯤꯗꯤ ꯑꯩ ꯁꯥꯏꯀꯜꯗꯨ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯃꯈꯩ ꯕꯨꯠꯅ ꯂꯧꯈ꯭ꯔꯦꯅ ꯂꯩꯔꯤꯁꯤꯗꯤ ꯃꯥꯅ ꯂꯧꯔꯕꯣꯏꯔꯦ ꯈꯪꯅꯤꯗꯅ ꯅꯪ ꯂꯝꯕꯤꯗ ꯆꯠꯄ ꯑꯆꯠ ꯑꯋꯣꯡ ꯈꯨꯗꯤꯡꯅ ꯃꯥꯕꯨ ꯎꯔꯒ ꯆꯤꯕꯣꯟ ꯉꯥꯡꯅꯔꯛꯏ ꯃꯗꯨꯗ ꯃꯥ ꯀꯌꯥ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯑꯗꯨꯃꯛ ꯁꯥꯏꯀꯜꯗꯨ ꯊꯧꯔꯒ ꯂꯥꯛꯂꯤ ꯃꯨꯛꯇꯥ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨ ꯌꯧꯁꯤꯜꯂꯛꯇꯧꯔꯦ ꯍꯦꯟꯔꯤ ꯁꯥꯏꯀꯜꯗꯨ ꯃꯆꯤ ꯑꯃꯗ ꯏꯟꯁꯤꯜꯂꯒ ꯊꯝꯃꯤ ꯁ꯭ꯋꯥꯏꯗ ꯊꯝꯃꯝꯃꯒꯦ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯆꯠꯁꯤꯟꯅꯔꯒ ꯈꯪꯗꯣꯛꯀꯦ ꯃꯨꯛꯇꯥꯒꯤ ꯊꯣꯡꯒꯥꯜꯗꯨ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯑꯃꯨꯛ ꯍꯜꯂꯛꯏ ꯊꯣꯡ ꯑꯃꯈꯛ ꯊꯣꯡꯅꯥꯎꯗꯤ ꯌꯥꯎꯗꯕ ꯁꯣ ꯂꯣꯟꯈ꯭ꯔꯦꯅꯦ ꯃꯁꯤꯗꯤ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯀꯃꯥꯏ ꯇꯧꯅꯤ ꯑꯃꯨꯛꯁꯨ ꯆꯠꯂꯤ ꯑꯃꯨꯛ ꯍꯜꯂꯛꯏ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯅꯤꯡꯒꯤ ꯐꯛꯂꯥꯡꯁꯤꯗꯒꯤ ꯃꯇꯦꯛ ꯈꯔ ꯇꯧꯊꯣꯛꯑꯕ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯍꯩ ꯍꯨꯔꯥꯟꯕ ꯍꯦꯟꯔꯤ ꯉꯛꯅ ꯌꯦꯡꯂꯛꯏ ꯉꯁꯥꯏꯗꯒꯤ ꯃꯆꯤ ꯑꯃꯗ ꯃꯨꯛꯇꯥꯅ ꯃꯤ ꯈꯔ ꯅꯦꯛꯇꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯃꯔꯥ ꯂꯩꯕ ꯃꯤ ꯑꯃꯒꯨꯝ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯏ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯅꯕ ꯇꯧꯔꯛꯏ ꯃꯥꯅ ꯑꯁꯨꯝ ꯇꯧꯔꯝꯗꯅ ꯃꯔꯝ ꯈꯔ ꯍꯥꯏꯔꯝꯃꯕꯗꯤ ꯐꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝ ꯎꯈ꯭ꯔꯦ ꯃꯨꯛꯇꯥꯅ ꯐꯥꯎ ꯃꯁꯤ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯑꯋꯥꯕ ꯄꯤꯔꯕꯅꯤ ꯑꯩꯅ ꯆꯤꯡꯅꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯃꯄꯥ ꯃꯆꯥ ꯃꯥꯟꯅꯔꯒ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯀꯧꯊꯣꯛꯏ ꯉꯥꯏꯍꯥꯛꯇꯨꯗ ꯄꯨꯝꯅꯃꯛꯁꯤ ꯃꯨꯛꯇꯥꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜꯁꯤꯁꯨ ꯑꯩꯒꯤꯅꯤꯅꯦ ꯍꯦꯟꯔꯤꯅ ꯅꯠꯇꯦ ꯃꯁꯤ ꯑꯩꯒꯤꯅꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯪꯅ ꯁꯤꯕꯨ ꯀꯥꯏꯗꯩ ꯂꯧꯔꯨꯅꯤ ꯍꯨꯔꯥꯟꯕ ꯅꯠꯇꯅ ꯃꯈꯥꯗ ꯑꯩꯒꯤ ꯃꯤꯡ ꯍꯛꯄꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝꯗꯤ ꯌꯦꯡꯉꯤ ꯇꯁꯦꯡꯅꯃꯛꯁꯨ ꯍꯛꯂꯝꯃꯤ ꯑꯗꯨ ꯎꯕꯗ ꯊꯦꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯦꯟꯔꯤꯗ ꯌꯦꯡꯂꯛꯏ ꯁꯥꯏꯀꯜꯁꯤꯁꯨ ꯑꯩꯒꯤꯅꯤ ꯈꯣꯡꯅꯥꯡꯗ ꯕꯨꯠ ꯊꯣꯛꯄꯗꯒꯤ ꯂꯪꯊꯣꯛꯑꯝꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯊꯧꯔꯛꯏ ꯃꯨꯛꯇꯥ ꯅꯣꯛꯂꯒ ꯅꯈꯣꯏꯅ ꯈꯣꯡꯅꯥꯡꯗ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅ ꯀꯤꯅꯔꯤꯕꯗꯨ ꯃꯍꯥꯛꯅ ꯁꯥꯟꯅꯕꯅꯤ ꯄꯨꯝꯅꯃꯛꯁꯤ ꯃꯥꯒꯤ ꯃꯄꯥ ꯃꯆꯥꯅ ꯉꯥꯛꯇꯅꯤ ꯍꯦꯟꯔꯤ ꯃꯨꯛꯇꯥꯗ ꯌꯦꯡꯉꯛꯏ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯄꯥ ꯃꯆꯥꯅ ꯕꯨꯠ ꯐꯥꯅꯕ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏ ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯗꯧꯔꯤ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯉꯣꯟꯗ ꯌꯦꯠꯀꯗꯧꯔꯤ ꯃꯁꯤꯅ ꯑꯃꯨꯛ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯍꯌꯦꯡꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯄꯨꯝꯅꯃꯛꯁꯦ ꯇꯥꯏꯁꯤꯜꯂꯒ ꯐꯨꯍꯜꯂꯒꯦ ꯃꯥꯅ ꯊꯥꯗꯣꯛꯀꯦ ꯇꯧꯔꯝꯕ ꯄꯣꯠꯇꯨ ꯄꯨꯊꯣꯛꯂꯒ ꯂꯥꯏ ꯁꯣꯟꯒꯦ ꯇꯧꯏ ꯇꯨꯡꯗꯒꯤ ꯁꯤꯗꯤ ꯕꯨꯠ ꯑꯃꯨꯕꯤꯗꯨꯅꯤꯅꯦ ꯃꯨꯛꯇꯥꯅ ꯇꯥꯏꯉꯣ
ꯑꯩꯅ ꯁꯣꯝꯗ ꯊꯕꯛ ꯇꯧꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ?